Mamangi episode Patrick Taungdagi anakauwi nupi maca amagi punsida ahongba kaya lakiba. Mama mapanasu magi mawongdo karino haiba khangba ngamdaba. Matam chuppada clone gi laidi aduga maga sanaduna leiba. Amaromdana Robin kauwa nupa maca ama mayumda halaktaba. Robin bu thiba police na horokpa. Aduga Robin gi haksangdi uda yalaga leiramba. Aduga mamaida kanagumbana clone gi makeup toksilamba. Amaromdana anagi manakta clone gi laidi gi mahut asemba clone oina leiba. Makha amu yengminarasi. Chahi tarani panda ngairiba Robin bu yam thina hatlamme. Patrick Town gi lambi sorok khudima wafam asi khaktani ngangnaba. News channel khudimakta Robin leitabagi paw ngakta. Ngarang nungdangi mother case asina predict ang angakpa ohale. Masakhangdama miyoy amana chahi 14 na ngairiba nupa amabu tamthina halamnaba matungda u amada yasinlamle. Victim adugi mamaidudaso clown gi makeup tawrami. Mihat asigi matangda kari action lokhatpa yabage haibasigidama aikoina unajariba senior officer General Singh. Aikoi honaba yabadi honari. Tawdo asigi chenariba miyoy khudima athubuda faragani. Johnny su TV news asibu yengi. Johnny Robin gi mamanaba oibada natana classmate suni. Robin na sidringai mamangda Johnny gi yumdani hang out punna tongminaramido. Johnny su Robin gi misi asida pakhatba dipoi. Mahaki mama na magi akiba adu uraga magi manakta laaga TV gi channel adubu silli. Bungo asingo mapau tabsito ekoi hauji Robin gi mama mapa amta unaruge. Nang yumdagi mapan songtok tholakanu ko. Johnny gi parents Robin gi yumda chatkre. Aduga Johnny amuksu paw taraga family. Adubo ngaihak leiraga TV gi channel pumnamak mutki. Yumgi maisu khangawdana mutkirame. TV su mutki. Adubo amuka on tawrakhi. TV gi screen da Johnny na uriba adu Johnny kibena khamthengki. TV gi screen da akiba fanglaba clone adu urami. Hello. Surprise, surprise. TV da clone aduna nokpada yumgi mai punnamak khappa horakhi. Johnny di check muk laudabida akiba joker adubu yengduna leiri. Khangawdana clone adu TV gi mapanda tholakhi. Twinkle, twinkle, little star. Hausi fawwa anagi yum adugi decoration adu leiri. Mamangi numit matawgum ngasisu ana yam tan school chakki. Adubu magi mama Megandi yamna pakatlami. Maramdi sandia wairamgi pung 3 tasilaglammi. Machanupi hausi fawwa school dagi halaktri. School adu pung 3 dadi suti thabani. Hausi fawwadi ana yumda yorokpadi yarabani. Megandi yumthangnabada hangbada school gi angang loina mayum hannakre hairai. Patrick Town da thoiba thodok kaya asina Megan pakatlami. Mahakna step ta phone tawduna wari pumba hairami. Step su Megan gi paw adu tabada yam pakatlami. Mahak khudakta anabu thinabagi damak office tagi thoklaklami. Amaromda Johnny gi parents na yumda halakpa matamda ngakpana loire. Johnny yumgi ka adugi silinda yanduna leirami. Ngaksamda balloon kaya amasu yalami. Magi mamaida Robin gi makeup to adugumna makeup tawrami. Patrick Town da amuka sumi ama hatlamle. Johnny su ngasi gi taibang pa na sibu thaduk tuna satlamle. Adubo ngasi fawwa Patrick Town gi police ki khutta clue ama faw phangba ngamdri. Department gi khwaidagi haisingba officer Gerald asi tha khara gi mamangda Patrick Town da transfer lakpani. Gerald na luraba case kaya solve tawrabani. Adubu masina magi punsida mother case asi kamaina oiribano haiba khangba ngamdaba ahanba case ni. Mother location da fingerprint ama foktade. Evidence oina fangba hairagadi yengbada mawong tadaba balloon khara adubu Gerald ta khwaidai ngakna thokliba angangsing adugi mamaida yeklamliba clone gi makeup aduni. Gerald na magi investigation team gi miyoy singda sahara sigi mafam khudimakta lairiba clone amasung circus gi miyoy khudimak information launaba hairakhi.
Asomdana kanasu anagi matangda paw ama faw phangdri. Step amasung Megan kina Patrick Towngi mafam khudibak anabu thiri. Matamduda Step ki phone lakhi. Aduga magi marup Peter na kanagumana anabu Patrick Towngi Gabriel lomda chatkiba ui haina hairakhi. Makoy animak Patrick Towngi Gabriel lomda laami. Makoyna Gabriel adugi mapanda anagi cycle leiriba adu uki. Makoy anina thuna manungda changlai. Ana Gabriel adugi manungda famlaga kanna kapli. Magi mamaida angang bumukna sangba klon na nokpagi line amasu leiri. Magi mamita magi mapina sopado amuwa mukna silli. Megan na anabu hek ubada chensillaga konsilami. Makoy anina mabu yumda puraklami. Gravet tay tholakpada anana maningda amuktang yenglakpada Gravet ki manungda mahaki kada maga jagoi saminnakiba klon adu leirami. Mahakna nokna magi makut adu bye tawrami. Anana paukhum amata pikhite. Klon adubu yengduna sumlei. Adubu khangawdana nong kana churaplami. Mamit hek khaklakpada yengbada isam samjaba klon adu Robin amasung Johnny Tadri Ngeida mamangda ukiba akiba klon adu onthorakhi. Fibam asi hena rusilaklami. Adubo officer Zira na case asigi mari leinaba ahanba likhun ama fangki. Officer Zira ki kada mahaki team member ama laklaga harakki. Klongi ramda information kar phangi. Sir sim tami yang tabigani khali. Police na kari fangliba kari maram khanglaba jano. Klon adu kanano. Mi sing haliba singjina kanano. Aduga anana mi sing asiga kari mari leinariba. Asi mayam si khangnabagi damakta klon episode 3 bu ngaiduna lebiramu.